Pokpadagina Sibaphaobagi Thouramda Honglakliba Machat Amadi Masina Khunnaigi Senmitlonda Piriba CHEITHENG HAIBA KHANNA NEINABAGI MEEPHAM AMA IMPHAL East YAINGANGPOKPI BAZAR Community Hall PANGTHOKHRE Ina Yokhatpa Luptin Iyo Manipur Gimiting Makada YAINGANGPOKPI Santi Khongbal Thamna Pokpi Sana Sabi Amadi Sabungkho Khunnaigi Club Sing Amadi Maira Paibi Singna Sinduna Maike Adongi Miyamna Saruyaduna Pangthokiba MEEPHAM aduda Iyolgi Vice President Longzamsa Sana Thoi Piba YAINGANGPOKPI Lamjing Nupi Lofki President Khongbantavam Modubala Amadi YAINGANGPOKPI Village Committee ki Assistant Secretary Thoksom Amul Maidayna Mitunglen Sing Oina Saruyaki Tongan Mamafam Singda Leptana Chathabarak Pagum Pangthokiba MEEPHAM aduga Mari Lenena Iyolgi General Secretary Mayengbam Danan Joina Fongdurakpada Aikhoina Pokpadagina Sibaphaobagi Pangthokliba Thouram Sing asida Maring Marangba Amadi Mapalamgi Mitau Tamba Kaya Yansalakpa asi Logthoknaba Honabada Ngaifade Masigi Mathakta Thouram Sing asida Sel Chatpa Chading Tauba Henjilakliba Sisu Semdok Minasi Maru Oina Luhongbada Fizang Khanba Aki Amauda HEERAMDA Chanabi Amalakliba si Socio-Economy Soksilaba Lamdam asidadi aduki matik mangzaba oi masigumba mayam asidagi ngakthoknaba khul khudingmakta waref lawminnaba mathau tarakle ngasigi MEEPHAM asida miyam punna khana neinaduna Khunnaigi Senmitlonda soksilakpa sing asi khanaduna waref sing lawgani Makhatana so manipuri mafam sinba thungna leptana chathagigani haiki magna hai lakliba ningol chakoba asida su ningol oibi singna lamdam asida fangba haira amadi puthok chaba polam sing puduna chatsi loinena mabung mopa oibe singna su lamdam asigi pothok singdagi khudol tambagi chanabi leinaba honaminasi masina khudol tambada hidanabagi chanabi asisu mangtharakani thazai amadi asigumba wakalon waref singasi Mafam Kudingda Yona Baikoi Kuding Magna Honaminasi Haina Sum Hagna Fongdoki. Aikhoigi Pokpadagina Sibaphaobagi Thouramda sida Yansalaiba Mapangi Sanabi Haitare ko Maring Warangba Khoi Thainadagi Chanarataba Sumba Chanalo Chadi Yansal ko Mayamse Masi Lokthoksi aduga Khoi Pokpadagina Sibaphaobagi Thouramda sida Aikoi ka hena chading toribasi handanji maruaina luhongbagi Thouramda Khoi pak chawno pijang khanba aki amauda karida tawdrasi aba thabak Thouramda sida yam ka hena expenditure tawraga khoi socio economic condition sokchalaba khunai asi masi khar khatang warabasu aikoi kanbang amnanaba hona minasi na khunjingna wareb loba aduguma MEEPHAM ama oi masida khoi iolgi market su khoi resource person na khoi khara chachabani aduna khungi sumba lekai gi MEEPHAM singa se mafam khudimakta manipur gi mafam khudimakta pak sana chatharei loina na ningol chakoba lakpasida su aikoi gi ningol singa lamdam sida phangjaba lamdam sida sajaba lamdam sida phangba haira sing Pujaraga may mapam lamdam da chachaba aduga mumu pasing na su masan sing da khudwan taw matamda nunggi obe wakhalo na do munna khangbiraga lamdam sida phangba pochai sing ko aduga dang tawraga hoi khudwan potambagi hidana base tawgum si haibo adugumba wafam sing asigi MEEPHAM sida puthoga khanaki